Bosem gi regular chairman amabu lauthok in charge ama amuk haplakpagi wathok amuk lakhallakliba asi khudakta loisingadabani haina Indigenous Youth Association of Kanglaipak IYAK gi President L Thongambana Mari Lainabasingda taksilakle IYAK Kakching District Committee na sinduna Wabgai Higher Secondary School da numit nifu mangani pangthokadaba free coaching class haudokpagi thoramda wafam asi phongdokhibane Thauramadu Thongambana Makha Taraduna, Manipur Laingakna Bosembo in charge Ngaktan Chalaiba Loisangama, Ohenge Haibagi Mawongda, Chatharakliba Thawongasi Yaningde, Thawongasidi, Bosem da Anoba Iranga Malakna Bahotnabani Haina Lawi, Maramasina exam Mayagi, same Sagadaba Matamasida, Nang Hauroi Matagumna, Taurakliba Kongtangasi, Kudak the Hongdo U. Loina na Bosem na puthokadaba academic session 2026 ki lairik nambagi che chingbagi matang da lairiba issue asiso khudakta loisinbiyo hairakle haukiba chahi singda October tha faubada che chingbagi thabak ase loina loiribani haiba wafam mahairoi lup asigi president asina thamladuna chahi asigi oina December tha hauraba fauba che chingba ngamdaba asina maram oiraga academic session 2026 ki oina mahairoi singda lairik matam chana fanghangani haibagi asa udre maram asina mahairoi singi khallaga wathok asi athuba matamda waroi sin pura uhaina taksilakle Athangi sahi session 26 ta tamgaduiba angang singi lairik namdri like tender thadadri amadi si maramda yana manungda leiba se na mayam ase thuma losin biraga mairoi kunai ki damta leiba board ni have se asing masak adu sab chana lehenjaningi aduna hoji se neriba board ki chairman gi problem ase losin biba doga angang singi exam janam makata na smuli tokthegiba doga mathangi lakoduba lairik matam chana angang sina pangan biu haina koigi look ki maiki digi really ne bo to